파말로. 삼도 개땅 하이도고 또 개땅 남도 챔비. 어봉도 돼. 싫어. 마이도. 식정하시니 mateng pang ya ni 맞아, 그 기술 차이는 또 말이야. 어다 플럽 탐지. 오케이. 왜 라키니 시큐트 녀라기 바보 사 갑자기 하나 기다려가. 나올라. 아니, 이리 방 강가는 ngâm bậc ra từng tiếng bằng thì lạc và đi chân trên là phần là có và sang cái là mày ăn cái rong lại bị tôi hay cả cái này có mà tụi tôi tụi lạ cơ phải cái lạc sẽ cái nó nè cái này được chúng tôi mình thật biết cái này làจะรีบมาทั้งกล่องทีนทีไปเลยดูไอ้ใส่เดียดูไอ้ประกบเจ้าคนนี้เขาจะไม่ได้สวย มือรวยเรา นี่เลย Rồi. ไอ้คุยไม่ตีนี่กรุ๊ปกี่เนี่ยต่อบอกต่อมดเจมส์นะเอาไว้ Diamond FM กี่กรุ๊ปเคนวันตะกี้ว่าสักทักกันปีละคนแต่ดูเทคเดอร์นะไว้หลักเชื่อมันเนี่ยสินะไว้ไลฟ์มีจริงๆยังบ่ทวารสักกันละดีปัสสาวะตะกี้คุกตะกี้ยาวเลยแล้วเอาไว้ไม่ตีกี่ว่าสักกรุ๊ปมันเลยดูกี่การกูจริงเนี่ยสิ 얌 와자래 지나오진 라파도 야래면 호비로도 부비로 보싱. sakadriga bang mana YouTube ta akwai ki mai tai group hai na akwai ki WhatsApp group khak le duga ki akwai ki tau jam ski magi diamond ta FM gi thuda gi mana YouTube ta akwai na mana upload troppa duga gi nau anan hoi moi hana khangna bjane ai akwai gi oja jam se kana akwai kana khangje de dubu magi thuda gi ki YouTube to yengjaraga akwai gi group sida upload troppa dagi madugi through the koina ki songi babu gi ma gi family gi history je koina haipet khangjaba madai de koi gi group se tanaraga kano tawjabani adubu sina roiba di oi roi haini sukalli matung de chum laksa ge du pau so koi kumna dum matung tana future gi oina koi dum lojagani 얌 와자래 지나오 얌 나피면 와자 ai kan tan de ngang se ek pe sak cha de hai se in da bagina ma cha ni da ba lạc tàu đi khăn về và mình thì hoàng kinh đấy mình lạc cái này phải subscription rồi nè, rồi hắn ta mà gari accident mà bắp lốp xe anh anh đi tôm mấy cái tàu rồi bay ra lôi cái rồi, rồi mới là tàu này phải dùng cái nó cái sao rồi mới là pin nó cần thì tàu ấy bây giờ tàu cái Mizoram đấy. Anh chị đang phá giải xin mà ta xem nó mấy asapot mà khai ta tham mà cái mà khun là sao bằng ngầm miệt asapot adu là để anh chị treatment tao mà sao khăn mà này hôm em lấy thì cho rồi lấy thì chừng gì
ကျွန်တော်ကိလမ်ဒဂီနော် จุดจำปูได้เนี่ยคอยซุ้มไอ้กระ အော် บุกตูไอ้ အော် ยายผมขังเด็ก ဟိုင်ဟိုင် ไอ้เรื่องงำเจ้าครับ ဟုတ်ဟုတ် กี่ก็ ဟိုင်ဟိုင် เต่าเกียร์มาเที่ยงผ่านเกียร์หลักสับ အော် ไอ้ မင်းကရီကိုဝေး จำนะรามิสโรกวี အော် ยังไอ้มาพ่อมาที่ทีแล้วก็หลักนี่ โอเค นุ่งไง ဟိုင်ဟိုင်ยามနုံငိုင်းအဲ့တော့ခစုံငမ်ကြပါကွာပြပြပါတဲ့တော့ကခလေးတထမ်ပြီးတော့ ဘာဘုံရှေ့ချူချမ်ဘူတဲ့နေအောင်နေလိုက်ခြင်းမရေဘာဘုံလူကနဝိုက်တဲ့နေ ပြည့်ပြည့် ဘာဘုံနမဘောပြောဘာဘုံနော်နေမှာ พี่จะบ้า ဘာဘုံလို့ပြောမှာ ไอ้จันทร์อะไรง่ายตุ้มเด็ก ကခင်လေအဲ့မာနဗနေမာမီဗီဒီယိုတူဦးတဲ့နဝိုက်တဲ့ငါတို့ယူစားနေချင်းနေငါတော့လိုက်နေတင်နေမာနဗနေလိုက်တော့အငါမခရပိုင်လိုက်ရတော့ မတ်ပြပြတော့လေငါငယ်တော့လေ ဒီလိုတော့မွေးရေမွေးငါယူစားနေကြီးနဝိုက်တဲ့နေ ပြည့်ပြည့်ဘောမကိုဟဲ့နန်တပြီးတော့ RGS Enterprises की लंदगी को लाख से बने ဟိုင် सुपरवाइजर रमेश အော် बॉबी ဟိုင် मणिकांत शिवा दिल्ली तक नहीं ဟိုင် ऐसे कई फेस्टिवल में याव को लाख तो मासो ऐसे लिस्ट प्रोग्राम याव ဆိုတယ်လီဒီလာကတော့ရောက်ပြီနေပါရမ်းငါကြတယ်အဲ့တော့ကျွန်တော်တော့ပြီကခတ်ပြတဲ့တော့အမမဆိုင်တဲ့တော့ထမ်းပြီးတော့ပို့ချေတော့မင်းထားခတ်ပြရ Te angang dong at pambiyo. kitang chingchal lo ngang do maning da oh Anda de thamo. Ko ni para so thamo. sao jing kai lam dei no ခွေးကြီးတော့ခွေးကြီးအဖာနစ်ဗီဒီယို welfare session ဟာတာဖာနစ်တကြီး okay တော့ခွေးကြီးကနဒါ Facebook တထင်းစပိုင်တာ ဟိုဟို အဲ့ဒါကနဝိုင်းတော့တင်ရတဲ့ဘာမှမမရတဲ့ကေနာ ရမ်းငါကြီးရမ်းလာပြီးတော့ ဖီတော့တော့
ꯍꯨꯟꯗꯣꯛꯄꯤꯒꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯃꯁꯤ ꯀꯣꯛ ꯇꯨꯝꯅꯤꯡꯉꯦ ꯃꯥ ꯃꯣꯖꯥꯅ ꯌꯥꯎꯗꯕ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯌꯥꯗꯗꯅ ꯅꯤꯡꯁꯦ ꯌꯦꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁ ꯃꯤꯗꯤꯌꯥ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯑꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯏꯆꯟꯁꯤꯡꯒꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯖꯔꯤ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯊꯕꯛ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯣꯀꯦꯜ MLA ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯍꯥꯟꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯑꯉꯝꯕ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯋꯦꯜꯐꯤꯌꯔ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯖꯩ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯂꯝꯗꯒꯤ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯆꯟꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯇꯣꯂꯣꯞ ꯃꯆꯥ ꯆꯥꯖꯕꯅꯤꯅ ꯈꯔ ꯑꯉꯝꯕ ꯈꯔ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯃꯁꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯃꯇꯨꯡꯒꯤ ꯁꯤ ꯅꯠꯇꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯒꯤ ꯁꯖꯣꯛ ꯑꯗꯨ ꯂꯩꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯅꯁꯨ ꯄꯤꯕꯤꯕ ꯑꯣꯏꯖꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯒ ꯃꯇꯥꯡꯁꯤꯗ ꯋꯥꯍꯩ ꯇꯦꯟꯖꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯦ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯤ ꯃꯥꯁꯨ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕꯅꯤ ꯊꯝꯃꯣ ꯁꯥꯏꯗ ꯄꯨꯂꯞ ꯊꯝꯕ ꯃꯣꯏ ꯑꯁꯤ ꯂꯣꯏꯔꯒ ꯁꯤ ꯂꯣꯏꯔꯒ ꯄꯤꯔꯁꯤ ꯃꯣꯏꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯏ ꯌꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯐꯤꯕꯝ ꯁꯨꯝꯕꯁꯦ ꯃꯔꯤ ꯂꯩꯅꯕꯒꯤ ꯉꯥꯛꯇ ꯃꯔꯤ ꯂꯩꯅꯕ ꯒꯣꯔꯃꯦꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡ ꯁꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯗ ꯑꯃꯃꯝꯗ ꯑꯩꯈꯣꯏꯅ ꯎꯖꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯁꯨꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯟꯅꯕꯁꯤꯡꯒꯤ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯝꯐꯥꯜ ꯑꯉꯥꯡꯒꯤ ꯃꯥꯏ ꯃꯈꯨꯠꯁꯦ ꯇꯣꯛꯄꯒꯤ ꯆꯦꯆꯦ ꯃꯪꯒꯣꯜ ꯑꯣꯏꯔꯣꯅ ꯆꯦꯆꯦꯗ ꯄꯤꯌꯨꯁꯦ ꯂꯧꯕꯕꯨ ꯉꯝꯖꯗꯕꯅꯤ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯄꯥꯕꯨꯡ ꯄꯥꯏꯕꯤꯔꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯖꯔꯝꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯁꯨ ꯐꯣꯟ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯛꯆꯤꯡꯗꯒꯤ ꯑꯣꯀꯦ ꯃꯥ ꯑꯉꯥꯡ ꯈꯤꯇꯪ ꯇꯥꯔꯣꯏ ꯅꯥ ꯈꯤꯇꯪ ꯇꯥꯗ꯭ꯔꯦ ꯂꯣꯟ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯀꯥꯈꯠꯄꯤꯔꯣ ꯑꯗꯨꯒ ꯑꯍꯟꯗ ꯑꯗꯨꯝ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯀꯩ ꯀꯩꯅꯣ ꯄꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯥꯛꯅꯤꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯃꯪꯒꯣꯜ ꯑꯣꯏꯖꯣ ꯑꯩ ꯏꯁꯥꯃꯛꯅ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ DM ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯗꯩ ꯑꯦꯀꯥꯎꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯂꯥꯛꯆꯈꯤꯅꯦꯕ ꯃꯤ 5-6 ꯑꯃꯨꯛ ꯑꯗꯨꯒ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯏꯌꯦꯡꯖꯕ ꯈꯣꯠꯄꯗꯨꯁꯨ ꯄꯨꯈꯠꯆꯔꯒꯦ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯍꯥꯏꯖꯕ ꯂꯥꯛꯆꯒꯦ ꯌꯥꯝ ꯐꯔꯦ ꯑꯃꯨꯛꯀ ꯂꯥꯛꯆꯈꯤꯒꯦ ꯑꯩꯈꯣꯏ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ ꯑꯩꯅ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ ꯑꯦꯂꯨꯃꯤꯅꯥꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯩꯗꯤ ꯒ꯭ꯔꯨꯞ ꯑꯅꯤꯒꯤ ꯍꯥꯏꯖꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯃꯨꯛ ꯍꯥꯏꯍꯟꯒꯦ ꯇꯧꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯤꯅ DM ꯀꯣꯂꯦꯖꯒꯤꯅꯤ DM ꯀꯣꯂꯦꯖꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ 1991-92ꯒꯤ ꯑꯗꯣ ꯑꯃꯨꯛꯀ ꯂꯥꯛꯆꯈꯤꯅꯤ ꯑꯗꯨꯒ ꯕꯦꯡ ꯑꯦꯀꯥꯎꯟ ꯗꯤꯇꯦꯜꯁꯇꯤ ꯂꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯅꯥ ꯗꯣꯛꯇꯔ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯂꯥꯏꯌꯦꯡꯕ ꯌꯥꯎꯔꯕ꯭ꯔꯥ ꯗꯥꯛꯇꯔꯁꯤ ꯀꯅꯥꯝꯇ ꯐꯔꯦ ꯍꯣꯏ
ꯅꯣꯏꯒꯤ ꯅꯪꯅ ꯃꯔꯤꯁꯤꯅ ꯅꯪꯅ ꯀꯌꯥ ꯂꯧꯕ ꯅꯪꯅ ꯑꯍꯟ ꯑꯗꯨꯗꯤ ꯅꯕꯥꯏꯅꯕ ꯑꯍꯟ ꯃꯛꯇ ꯅꯠꯇ꯭ꯔꯥ 마수 한 하나만 꿀리는데 그 다음에 슈도 땀부어서 비밀로 나스타에 가도 말하고 이러니 Kari kalam gino sila gya. Ako sure second day or one day or we booked or Okay. Tamo sa thagal ko daw. Yes. Silo. Nam dia de ko police tra khatang. Yare maja. Awai sila kari de. School di. Uri putih. Ini second day. Cái này sila ni je group oina to bira kamai to bira no. Individual oina. Tina bane tu nungsi na kan je na sol lago ni. Sungarang video yang bira ga haitare. Ai ngasi bu dengai. Hoi. Tam nungai je. Okay yang nungai je. Ada sisu thagajarake. Ada mayam sum to bira lak bira singje. Mayam to bira mi habdo. Okay khangna bana to jarake. Ada yang nungai je lak bira ko. Sino mai pak patung de bira. ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ TH ꯃꯦꯟꯖꯣꯔ ꯈꯣꯡꯖꯣꯝ ꯂꯥꯏꯕꯨꯡꯗ ꯂꯩꯕ ꯁꯤꯒꯤ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ instruction ꯄꯤꯖꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯀꯩ ꯄꯤꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤꯁꯤ ꯎꯖꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤꯁꯤ ꯗꯤꯁꯦꯕꯜ ꯑꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯣꯊꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯕ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯤꯌꯔ ꯒꯤꯚꯔ ꯑꯦꯂꯥꯎꯋꯦꯟꯁ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,500 ꯐꯪꯕ ꯌꯥꯕꯁꯤ ꯑꯅꯤꯃꯛ ꯌꯥꯕꯒꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯄꯤꯖꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯋꯥꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯅ ꯄꯩꯁꯥꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯅ ꯀꯟꯅ ꯍꯥꯏꯔꯛꯑꯕꯅꯤ ꯑꯩꯈꯣꯏꯗ ꯑꯦꯁꯤꯌꯣꯔ ꯄꯤꯔꯝꯃꯣꯅ ꯑꯩꯈꯣꯏ ꯑꯩ ꯁꯔꯚꯤꯁ ꯄꯤꯖꯔꯤꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟꯒꯤ ꯄꯩꯁꯥ ꯆꯪꯗꯦ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯁꯤ ꯂꯥꯜꯂꯤ ꯑꯗꯨꯅ ꯑꯦꯀꯥꯎꯟ ꯅꯝꯕꯔꯁꯤ ꯆꯨꯝꯊꯣꯛꯑꯒ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯥꯞꯆꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯉꯁꯤꯃꯛ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯄꯤꯌꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯣꯏꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯄꯥꯁꯤꯗ ꯑꯩꯈꯣই ꯊꯥ ꯑꯃꯒꯤ 3,300 ꯑꯉꯥꯡ ꯑꯅꯤꯒꯤ 1,500 ꯀꯤꯌꯔ ꯒꯤꯚꯔ ꯑꯦꯂꯥꯎꯋꯦꯟꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯁꯣꯊꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯤꯔꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯦꯟꯁꯤꯟꯗ ꯊꯥꯒꯤ ꯂꯨꯄꯥ 200ꯁꯨ ꯑꯩꯈꯣꯏ ꯄꯤꯔꯒꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯕꯅꯦꯅ ꯐꯒꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯀꯀꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯈꯤꯕ ꯄꯥꯝꯕ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯌꯥꯔꯦꯕ ꯌꯥꯕꯅꯦ ꯑꯗꯨ ꯃꯥ ꯃꯁꯥꯁꯨꯅꯦ ꯑꯗꯨꯝ ꯑꯗꯥꯏꯗ ꯁꯨꯝ ꯍꯦꯛꯇ ꯊꯝꯕꯤꯔꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯇꯥꯛꯄꯤꯔꯤꯁꯦ ꯀꯩ ꯂꯝꯒꯤꯅꯦꯕ ꯂꯥꯏꯃꯣꯟ ꯂꯩꯀꯥꯏꯗꯩ ꯂꯥꯏꯃꯣꯟ ꯂꯩꯀꯥꯏ ꯑꯣꯀꯦ ꯐꯦꯁꯕꯨꯛꯇ ꯎꯕꯗꯒꯤ ꯇꯧꯕꯤꯔꯤꯔꯥ ꯉꯔꯥꯡ ꯃꯣꯏ ꯄꯨꯡ 12ꯗ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯂꯩ ꯌꯥꯗ꯭ꯔꯕ ꯃꯣꯏꯁꯦ ꯂꯩꯔꯗꯤ ꯃꯣꯏ ꯃꯌꯥꯝ ꯁꯨꯝ ꯇꯧꯔꯒꯅꯦꯀꯣ ꯒ꯭ꯔꯨꯞ ꯑꯃ ꯀꯩꯀꯥ ꯅꯠꯇꯦ ꯂꯅꯥꯏ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯗ꯭ꯔꯥ ꯃꯣꯏ ꯃꯌꯥꯝ ꯍꯣꯏ ꯑꯩꯈꯣꯏꯅ ꯃꯣꯏ ꯂꯩꯖꯕ ꯈꯔ ꯇꯧꯔ ꯇꯧꯔꯛꯄꯅꯦ ꯆꯦꯡꯒꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯨꯗꯦ ꯃꯁꯥ ꯌꯦꯡꯉꯝꯕꯗꯒꯤ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯍꯧꯒꯠꯂꯒ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯌꯥꯎꯕꯤꯔꯤꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯦ ꯁꯤꯒ ꯃꯥꯁꯦ ꯆꯤꯡꯒꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯡ ꯆꯤꯡꯕꯗꯣ ꯐꯤꯚꯔ ꯇꯧꯔ ꯌꯥꯡ ꯆꯤꯡꯕꯗꯣ ꯑꯗꯨ ꯂꯥꯌꯦꯡꯕꯤꯍꯧꯗꯕ ꯑꯗꯩ ꯁꯤ ꯂꯩꯁꯦ ꯁꯤꯅ ꯃꯕꯨꯡꯁꯦ
시 파몽지 영어 시 파몽지더니 마밤사 또미지 누피지가 시가 어호버지 뭐 박아오던 또미는 시 모박세 볼게 도브네바 모박수 레이래 모박세 모박세 아코이 요사비 보고라 게 도브네 레게 요사비 사이 뭐 people for animal की थोवानी काम को बनाने 요사비 से दिया पुराने ने मैं इमाम Sige na yung nag-aray-aray ba niya po? Yung sila. 만 독거도 할아버지들하고 마마나 깬당지 야오래 있네.